Hello ma'am, ngasi video si diko awatabi na hawa samosa se asi oina pure ma'am. Kay na ide koina hana ima na hawa samosa se awatabi ta na huwe ba ko. Adra ngasi bazaar bada awatabi basi kay na samosa se saning baga oire adra samosa se di ma'am musu pamne ko aduna ina ngasi se awatabi na hawa samosa se oina hawrage haidna khallaga video se putuna lakchare ma'am jingna siko. अरे मैं की खोन से खतंग ताबदा नुंगाइतब सुजाय कइनाइ दिको लोगरुम तौबगी खनाउ से खतंग खोन तायबको अरो जिंगनर से मैं अवाटबी से हाना तंगाइ तारगा खाइदोक जरगे मैं अरो अवाटबी से खाइदोगा थमे मैं अदो असगा आइना ngaraम थांगको अखोदी मटर से खरा ने तिंजलगा थनमेको नोंगारगा थांगा तिंजला थनमबने नोंगारगा फजना पोक्थोंगा लेरमे अच्छी से हाना कुकर दे इना हपचलगा अजना काम धोगा थम्मगे मैम अदो अवाटबी से मुक्षेम बसी मुजिंग मिनरसी अवाटबी से तंगाइ सुमाइना तारे को अदो अवाटबी जो मुसेमदी हापरोगे केने दे मुसेमदी जाम जामलने बको अदो तंगाइ सिम दिरोइना हापतोइनी अदो मसुम जे तारगा इना आलू पिलर की मतेंग लौरगा सुमाइना मकु सिम जे लोइना लौथुए बको मकु सिम लौथोगा अवाटबी से करमाइना सेमगा हापिनो आइदो अदो सुम पुंग फाना जिंग मिनरसी बको मकु सिम लौथोक जरे मकु से सेंगनो खोकोइ मथौ ताय बको सेंगनो मकु से खोक्तोगा अंगौ मनुंग थंबगी माइ मबुक से असि अपाब लेयर से मैना आलू पिलर से मतेंग लोइना लौथुए लौथुबदो सुमाइना पीस पीस तौरगा स्कूपना सेमे यामना कुपसु नतेबको अदमाइना सेम मैम उबदो दुम खंगमनी असि माइना सेमे सुमाइना सेमगा मु आइना बाउल से हापचलेको अदुगा अवाटबी से पुंखाय मा 30 मिनिट तिंगना थंबै मथौ तायबा सुमाइना सेम मतुंगदा सुमाइना सेमगा इसिंग से हापचलगा 30 मिनिट से अवाटबी से तिंगगा थंदोइनी आलू दी तिंगबै मथौ तादेको अदुगा अवाटबी सिमु साइड थंगरे अदुगा आलू सिमु खतंगा मा हापके आलू से जामदे हापरो अवाटबीगा आलूगा सरुक से आलूगी सरुक लिकनी अवाटबी सरुक से जामदे बको अदु आलू सिमु आइना आलू मचा अनि खनि अपिक आलू नि खनि कुपना सेमदुगा जामा माले बको अदु सुमाइना सिं तिंगसलगा हाकुना थंगरे साइड साइड अदु सुमाइना तिंगा मतुंग नगुम चामदो कोइ सुम थौता गुम चामदोगा मु हापचन दुइने बको अदु सि चामदो खतोगा सुमाइना थम्मे अदुगा एंगा मुजेउ से मटर सिमु खतना मुल्लगा लेरमेबको जामना तोइबदुसु नतबदो मुल्दी फसना मुल्लेबा पोंगों लाउना मुल्लेबा अदुदो ओइलेबको अदो मयाम सुमाइना अइना सेमदो मसला सिने सुमाइना मचननि थम्मे अदो मयाम आई आलू तिलौगा चनंबदि हापरोय अदो सिंगतंग अमा सिटलगा थमे मोरो अतेको सिमु सुमाइना कुकुपना खरा चॉप तौरगा थम्मेबको तिलौ चनम जाउदबिदा होगी जामना चमना हाउना हौबा समोसानेबको अदुना सिगा लेरे सिंजिसु सिटलगा थमजरे मोरोकिसु सोइरगा थम्मे मयाम अदुगा हुजि खांसिगा इना मास्टर ऑयल खितंग अमा हैजलगा असिगा पासपुरोन सोक तौदुइने बतिलौ चनम जाउदबनिना हापतबनिना पासपुरोन सोक तौदुइनि पासपुरोन से हापचले पासपुरोन से हापबा मतुंगा हाबैसिना खतंग ओखायरनी ओखायरगा अहामदा आलू सेना हापचले आलू से मु हापचलगा अवाटबी असोइबदो अदुदो मु हापचनदुइने बको अवाटबी असोइबसिसु हापचलगे हुजि अवाटबी सिमु हापचलगा खाबैसिना ओखायरगे गाहा असे ngौरगा मतुंदा अमु अइ सिजिना बखुमजे खुमबगा ngौदिनो omjalaga ngौदिने बको मिनिट अनिगुंबा मखुंजो खुंजलगा ngौरे अदुगा थुम खजिक अमंग चाइसलगे थुमसे साइ मटर बिसरुकी मटर द फुटो मतम द हाफरबनिना आलूगा अवाटबीगा की सरुक हापने चम्मच म फानद्रे बको थुमसे हापबा मतुंग खाबैसो ओखाय अदुगा इगा साइ तेजपत्ता से सोक तौबदा हापते बा तेजपत्ता सो हापचनजरे अदुगा मसला आइबसिगा हल्दी पाउडर गा जीरा पाउडर गा मिर्ची पाउडर दि खतंग तनी हापिसे हाइदि खतंग साइन मोरोक सोयरगा हापनिना मोरोक टेकपा हापनिना हाइदना अदो हापगा मसला से चाइसनजरे मसला से चाइसना मतुंगदा मसला से कादनबगिनी हाइदना इसिंग अमु खजिक अमा हापचलगा ngौजरगे सिंजे खजिक अमा हापचले अदुगा खाबैसिना ओखायरगा अमु असि ngौरगे आलू से मुंद्री
ꯑꯋꯥꯊꯕꯤꯁꯤꯁꯨ ꯃꯨꯟꯗꯦꯕꯀꯣ ꯑꯁꯤ ꯐꯖꯅ ꯃꯨꯟꯕ ꯐꯥꯎ ꯉꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯐꯨꯠꯄ ꯃꯣꯇꯣꯔꯗꯣ ꯑꯗꯨꯗꯣ ꯃꯣꯏꯅ ꯍꯥꯞꯆꯜꯂꯦ ꯍꯥꯞꯆꯜꯂꯒ ꯑꯁꯤꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯣꯝꯖꯤꯜꯂꯒ ꯉꯧꯔꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦꯀꯣ ꯉꯧꯔꯒ ꯑꯁꯤꯁꯦ ꯃꯥꯒꯤ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯁꯤꯡ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯒ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯥꯂꯨꯒ ꯑꯋꯥꯊꯕꯤꯒꯁꯦ ꯄꯨꯔꯥ ꯃꯨꯜꯂꯒ ꯐꯖꯅ ꯃꯨꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯇꯣꯏꯊꯕ ꯐꯥꯎꯕꯒꯤ ꯉꯧꯕꯤꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯆꯥꯏꯁꯜꯂꯦ ꯁꯤꯡꯁꯤꯁꯨ ꯆꯥꯏꯁꯜꯂꯒꯦ ꯁꯤꯡꯁꯦ ꯉꯁꯥꯏ ꯊꯥꯎꯗ ꯑꯩ ꯉꯧꯗꯦꯕꯀꯣ ꯊꯥꯎꯗ ꯉꯧꯕꯒꯤ ꯃꯍꯥꯎꯅ ꯇꯣꯡꯉꯥꯜꯂꯤ ꯊꯥꯎ ꯉꯧꯗꯕꯒꯤ ꯃꯍꯥꯎꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯃꯣꯁꯥꯒꯤꯅ ꯑꯩꯅ ꯍꯧꯕ ꯃꯁꯂꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯤꯡꯁꯦ ꯉꯧꯗꯕꯤꯗ ꯍꯥꯞꯄꯁꯦ ꯑꯁꯤꯒꯤ ꯃꯍꯥꯎꯁꯤꯅ ꯍꯦꯜꯂꯦꯕ ꯍꯥꯎꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯧꯔꯒ ꯃꯈꯨꯝꯁꯦ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒꯅꯦ ꯑꯣꯝꯃꯒ ꯉꯧꯔꯁꯦꯕꯀꯣ ꯑꯗꯣ ꯃꯍꯤꯁꯦ ꯈꯔ ꯇꯧꯅ ꯀꯪꯁꯤꯜꯂꯛꯄ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯑꯇꯦꯛꯄꯗꯣ ꯑꯗꯨꯅꯦ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯁꯤꯒ ꯁꯕꯖꯤꯁꯤꯒ ꯌꯦꯡꯕꯗ ꯐꯖꯗ꯭ꯔꯗꯣ ꯑꯁꯪꯕ ꯃꯆꯨꯁꯦ ꯃꯥꯒꯤ ꯁꯕꯖꯤ ꯅꯥꯄꯨ ꯃꯆꯨꯁꯤ ꯌꯦꯜꯂꯣ ꯀꯂꯔꯁꯤꯒ ꯑꯁꯪꯕ ꯇꯥꯕꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦꯕꯀꯣ ꯑꯁꯤꯗꯤ ꯌꯥꯝꯅꯅꯦ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯏ ꯃꯇꯣꯝꯇ ꯌꯥꯝꯅ ꯃꯨꯟꯗꯦꯕꯀꯣ ꯑꯗꯨꯅ ꯃꯍꯤꯁꯤꯅ ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯃꯨꯟꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯃꯩꯁꯦ ꯑꯣꯝꯖꯤꯜꯂꯒ ꯉꯧꯔꯅꯤꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯃꯍꯤꯁꯦ ꯀꯪꯕ ꯐꯥꯎ ꯉꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯍꯤꯁꯤꯁꯨ ꯀꯪꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯇꯔꯁꯤꯁꯨ ꯃꯨꯜꯂꯦ ꯑꯁꯪꯕ ꯃꯇꯔꯁꯨ ꯃꯨꯜꯂꯦ ꯑꯗꯣ ꯃꯍꯤꯁꯦ ꯀꯪꯉꯕꯅꯤꯅ ꯑꯩ ꯑꯁꯤ ꯉꯥꯏꯍꯥꯛ ꯏꯪꯅꯕꯒꯤ ꯊꯝꯃꯒꯦꯕꯀꯣ ꯈꯥꯡꯁꯤꯒ ꯁꯨꯝ ꯊꯝꯃꯒꯦ ꯏꯪꯍꯜꯂꯒꯦ ꯁꯕꯖꯤꯁꯦ ꯑꯗꯣ ꯑꯁꯤꯅ ꯏꯪꯍꯜꯂꯤꯉꯩꯗ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯅ ꯃꯩꯗꯥ ꯈꯔ ꯑꯃꯨꯛ ꯁꯤꯒ ꯆꯥꯂꯣꯅꯤꯁꯤꯒ ꯅꯤꯛꯊꯣꯛꯑꯦꯀꯣ ꯃꯩꯗꯥꯁꯤꯒ ꯑꯩꯅ ꯀꯥꯞ 3ꯃꯨꯛ ꯑꯣꯏꯅꯦꯕꯀꯣ ꯃꯩꯗꯥꯁꯤ ꯈꯤꯇꯪ ꯌꯥꯝꯅ ꯊꯣꯠꯂꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯦꯝꯍꯧꯕꯗ ꯇꯟ ꯍꯧꯔꯁꯨ ꯌꯥꯅꯦꯕ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯂꯨꯟꯖꯤ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯅ ꯀꯥꯂꯤ ꯖꯤꯔꯥ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯨ ꯑꯃꯨꯛ ꯈꯤꯇꯪ ꯈꯨꯕꯤ ꯈꯨꯅꯥꯎꯕꯤꯅ ꯆꯞꯄꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯨꯝ ꯑꯣꯠꯈꯥꯏꯔꯒꯅꯤ ꯑꯣꯠꯈꯥꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯔꯤꯐꯥꯏꯟ ꯑꯣꯏꯜꯗꯣ ꯑꯁꯤꯒ ꯀꯥꯞ ꯑꯃꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯗꯜꯂꯥ ꯑꯣꯏꯔꯒꯅ ꯗꯜꯂꯥ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗꯗꯤ ꯗꯜꯂꯥꯗꯣ ꯂꯩꯇꯕꯅꯤꯅ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯐꯖꯅ ꯈꯨꯠꯁꯤꯅ ꯅꯣꯏꯔꯒ ꯇꯣꯠꯂꯒꯅꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯇꯥ ꯇꯣꯠꯄ ꯑꯗꯨꯃꯥꯏꯅꯅꯦ ꯑꯇꯥꯒꯤ ꯗꯣ ꯁꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯦꯕꯀꯣ ꯑꯇꯥꯒꯤ ꯗꯣꯁꯦ ꯁꯦꯝꯃꯒ ꯐꯖꯅ ꯃꯔꯤ ꯃꯨꯟꯅ ꯇꯣꯠꯂꯒꯅꯦ ꯄꯨꯔꯥ ꯐꯖꯅ ꯗꯣꯁꯦ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯅ ꯁꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 15ꯒꯨꯝꯕ ꯊꯝꯗꯣꯏꯅꯦꯕꯀꯣ ꯁꯦ ꯃꯤꯅꯤꯠ 15ꯒꯨꯝꯕ ꯁꯤ ꯄ꯭ꯂꯦꯠꯁꯤꯗ ꯀꯨꯞꯁꯜꯂꯒ ꯊꯝꯃꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯤꯅꯤꯠ 15 ꯃꯇꯨꯡꯗ ꯑꯩꯅ ꯄ꯭ꯂꯦꯠꯁꯤꯒꯤ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯠꯊꯅ ꯂꯩꯔꯝꯃꯦꯕ ꯌꯥꯝꯅ ꯐꯖꯅ ꯁꯣꯐ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯗꯣꯁꯦ ꯌꯥꯝꯅ ꯃꯣꯟ ꯂꯥꯎꯕꯗꯣ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯀꯣꯔꯣꯛ ꯑꯣꯏꯅ ꯕꯣꯜꯒꯤ ꯃꯑꯣꯡꯗ ꯈꯔ ꯇꯥꯔꯦꯕꯀꯣ ꯕꯣꯜꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯇꯥ ꯇꯛꯄ ꯑꯗꯨꯃꯥꯏꯅ ꯇꯛꯑꯦꯕꯀꯣ ꯑꯇꯥꯅ ꯔꯥꯎꯟ ꯑꯣꯏꯅꯀꯣ ꯑꯁꯤꯅ ꯈꯤꯇꯪ ꯁꯥꯡꯇꯛꯀꯤ ꯃꯑꯣꯡꯗ ꯇꯛꯑꯅꯦ ꯁꯥꯡꯇꯛ ꯃꯑꯣꯡꯗꯅꯦ ꯇꯛꯑꯒ ꯃꯌꯥꯏꯁꯤꯒꯅꯦ ꯆꯥꯀꯨꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯖꯥ ꯀꯇꯔꯗꯣ ꯑꯗꯨꯗꯨꯅ ꯑꯃꯅ ꯃꯌꯥꯏꯁꯦ ꯁꯨꯃꯥꯏꯅ ꯀꯠꯊꯠꯄꯤꯔ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯤ ꯁꯥꯏꯠ ꯑꯃ ꯂꯧꯈꯠꯂꯒꯅꯦ ꯇꯟ ꯑꯅꯤ ꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯟꯒꯤ ꯇꯥꯏꯞꯁꯤꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦꯕꯀꯣ ꯀꯣꯟꯒꯤ ꯇꯥꯏꯞꯁꯤꯒ ꯁꯦꯝꯃꯒ ꯃꯌꯥꯏꯁꯤꯒ ꯑꯩꯅ ꯁꯕꯖꯤꯁꯦ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯁꯕꯖꯤꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯥꯞꯇꯣꯏꯅꯦꯕ ꯃꯅꯨꯡꯒꯤ ꯀꯨꯔꯥꯁꯦ ꯌꯧꯅꯕꯒꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯊꯪꯗꯅ ꯆꯥꯃꯨꯁ ꯊꯟ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯑꯄꯥꯝꯕ ꯁꯦꯞꯇ ꯁꯦꯝꯗꯣꯏꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯃꯣꯁꯥꯒꯤ ꯁꯦꯞꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯑꯁꯤꯒ ꯑꯃꯨꯛ ꯑꯩꯅꯀꯣ ꯃꯥꯒꯤ ꯁꯃꯣꯁꯥꯒꯤ ꯁꯦꯞꯁꯤꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯑꯃꯨꯛ ꯐꯖꯅꯕꯒꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯇꯥ ꯆꯥꯃꯨꯁꯀꯤ ꯃꯇꯦꯡꯁꯦ ꯂꯧꯔꯒꯅꯦ ꯃꯄꯥꯟꯁꯤꯒ ꯁꯨꯃꯥꯏꯅ ꯀꯇꯥ ꯆꯥꯃꯨꯁꯅ ꯍꯥꯏꯐꯦꯠ ꯅꯝꯃꯗꯤꯅꯦ ꯃꯄꯥꯟꯁꯦ ꯆꯦꯠꯁꯜꯂꯦ ꯑꯗꯨꯒ ꯌꯦꯡꯕꯗꯁꯨꯅꯦꯀꯣ ꯐꯖꯩꯌꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯃꯣꯁꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯝꯃꯒ ꯁꯤꯒ ꯊꯧꯔꯥꯡ ꯇꯧꯅ ꯊꯝꯃꯦ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯑꯩꯅ ꯈꯥꯡꯗꯁꯨ ꯊꯥꯎ ꯈꯔ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯦꯕ ꯁꯥꯔꯦ ꯈꯥꯡꯁꯦ ꯊꯥꯎꯁꯦ ꯑꯗꯨꯗꯨꯅ ꯁꯃꯣꯁꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯒ ꯍꯥꯞꯆꯤꯟꯖꯔꯦ ꯂꯣꯏꯅ ꯍꯥꯞꯇ꯭ꯔꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯌꯥꯝꯅ ꯍꯥꯞꯄꯒꯗꯤ ꯍꯌꯦꯡ ꯊꯥꯎꯗꯣ ꯂꯦꯝꯍꯧꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯅꯦ ꯁꯃꯣꯁꯥ ꯑꯍꯨꯝ ꯇꯥꯎꯕꯒꯤ ꯍꯤꯁꯥꯞꯇ ꯊꯥꯎꯁꯦ ꯍꯥꯞꯄꯦ ꯑꯗꯨꯃꯥꯏꯅ ꯁꯃꯣꯁꯥꯁꯦ ꯑꯍꯨꯝ ꯇꯥꯎꯔꯒ ꯑꯩꯅ ꯈꯥꯏꯗꯣꯛꯆꯔꯦ ꯃꯌꯥꯝ ꯂꯧꯊꯣꯛꯑꯒ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯁꯃꯣꯁꯥꯁꯦ ꯍꯧꯕꯒꯤ ꯃꯑꯣꯡꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯃꯣꯁꯥꯁꯦ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯅ ꯁꯤꯒ ꯆꯥꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯠꯅꯤ ꯈꯔ ꯑꯃꯁꯨ ꯁꯦꯝꯃꯦꯕꯀꯣ ꯆꯠꯅꯤꯗꯨꯒ ꯂꯣꯏꯅꯅ ꯁꯃꯣꯁꯥꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯥꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯧꯖꯕ ꯁꯃꯣꯁꯥꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯔꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯔ ꯈꯪꯍꯟꯕꯤꯔꯛꯑꯣ ꯃꯌꯥꯝ
ꯆꯠꯅꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯋꯥꯅ ꯇꯧꯔꯒ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯧꯔꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯇꯩꯁꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯔꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯎꯔꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯂꯩꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯣꯏꯅ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯔꯒ ꯀꯣꯃꯦꯟꯁꯨ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯁꯃꯣꯁꯥꯁꯦ ꯑꯩ ꯈꯥꯏꯗꯣꯛꯅꯁꯨ ꯊꯝꯃꯦ ꯁꯣꯁꯀꯁꯨ ꯆꯥꯕ ꯌꯥꯔꯦ ꯆꯠꯅꯤꯁꯤꯒꯁꯨ ꯆꯥꯕ ꯌꯥꯔꯦ ꯃꯌꯥꯝ ꯃꯅꯨꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯃꯕꯨꯛ ꯊꯟꯅ ꯌꯥꯎꯔꯝꯃꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ